Amazing Bible Prophecy Minister mayambu taram nokchari ngasisu topic amaga loinana mayamgidamak sermon ama puduna lakchari ngasigi title asidi Ishobu karemnaba amasung masigi mahei hariba sigi maramda akhoi nainaminasi ahanbada akhoi ishoda pathana tausi sagada laiba ipa yam thagachare ipa ahingba ishor nahakpu karemnaba amasung nahakpu thina ngangba haibase afaba khak oide haibasigi maramda akhoi khitang nainagadawri masida nahana por pibiu tariba isina khutingdasu nahana por pibiduna kaidongmungda ipa ishor nahakpu karem khathainaba ado tawdaduna nangonda chena thajaduna leiba ngamhanbiu Prabhu Jisugi mingda khuramjari amen koi ahanbada Bible dagi ikoi ishobu karem kathainaba usittabagi kari mahi phangbra haibdugi maramda ikoina khara yengminasi ahanba wari asidi khongsanba Exodus khongsanba tudagi lokthachake Pharaoh Egypt ningthau Pharaoh asumna Moses pu Israel masasingbu Egypt dagi kaningai gi damak thaba matamda Pharaoh na makoida haiki asumna haiki 5:2 da hai kanano ishor aina mahaki khonjan tagadaba aduge Israel misingbu chalhangadaba ishor adu kanano aina ishor bu khangde mapu ibungo ishor bu khangde aina kaidongda Israel bu chalaloi haina mahangna singki aduga Moses na angakpa kamrum Israel da matang pangthoki adu phawda mahangna mahaki thamoi kanjanduna ahingba ishor da singladuna adum laiki madugi mahi oina aikoina aroibada ishorna mahaki mangak kanbase mahana ishobu singnabase thugaini gidamak ishorna Egypt da laiba sa sandagi horagana Pharaoh gi masanupa punamakpu ahanba punamakpu loina sagadu thaduna hatki madudagi mahaki mangak kanbada toki asumna mahana ishobu singnabgidamak Israel da laiba ahanba pokpa macha makai nupa nupi sasan khudimokto loina hatokirami maduna matugi mahi ado phangkirami asumna ikoina ishorsu koina ishobu kaidongda koina karem khathaina gumse koina mathangda amu yengse Philistine singa Israel ga lan songnarami adugi Israel na ishorna haiba indaba aduna maram oidana Philistine singna Israel singbu maithiba pirami adudagi Israel singi ishorgi symbol oiriba Ark of God ishorgi upu odo makoina puduna chalami aduga Asod haiba mafamsida makoina purami haiba Asod haiba mafamsida makoigi lai Dagon makoina khurumnariba Dagon gi sang lairami aduda adugi manakta makoina asaigi ishorgi upu ase Ark of God ase masi Ten Commandment yapa masi upu ase madugi manakta thamami makoina madugi manakta pusanbagi maramdi keno makoigi ishorna hena kale haina utpagini aduna Israel bo maithiba pire Dagon gi shaktina Israel singbo maithiba pibani aduna ishor Israel gi ishor se kaisu laite hena makoina usittana thamirami aduga mathangi nungaba matamda kaidawi masaigi Dagon gi asabu mutri ado ishorgi upu adugi mamangda laimai mamaida taaduna turamba thengnarami onsallaga Dagona ahingba ishordubu khuramduna lairambadu thengnaki adudagi mathangda amu makoina mahagi tubudo thame hana mafamda hanjala thame matangi nungambada amu yengba matade magi makok makhut loina kelaga ngasaigi ishorgi ago upudugi mamangda tarame asumai tawduna magi masado khakta ngairame lengdana laibase asumna tarame adudagi makoigi priestsing aduna kirame kibana maram oiduna makoina huji Dagon gi yumda phawba changba ngamamdre asota lairaba Dagon gi manungda changba ngamdre aduga ishorgi khut asina asota lairaba mising adugi mathakta lairame hadi yamna kanna ishorna khut tharame makoibu mahan talame aduga asota lairaba mising ado suki matip sirame ko aduna asota lairaba mising aduna kerame madudi ishorgi Israelgi ishor upu ase makoigi laiminaba yaro makoigi laiminaba taradi mahangna makoibu matang khudingda hatkhiragani haine aduna makoina khangki madudi Israelgi ishor asibu singnaba haibse kaidonungda phatte haina adumai tawduna makoina amuk ngasaigi Ark of God makoina ishorgi Ten Commandment yawbu upudam amuk makoina thadokirame
ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯎꯁꯤꯠꯇꯕꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯂꯤꯁꯇꯥꯏꯟꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯑꯋꯥꯕ ꯅꯪꯈꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ, ꯑꯁꯤꯔꯤꯌꯥꯅ ꯌꯥꯝꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯛꯏ꯫ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯔꯕꯁꯥꯀꯦ ꯑꯗꯨ ꯊꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯕ꯭ꯔꯨꯒꯤ ꯂꯣꯟꯗ, ꯑꯩ ꯁꯝꯖꯜꯂꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯍꯤꯕ꯭ꯔꯨꯒꯤ ꯂꯣꯟꯗ ꯀꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯔꯤꯌꯥꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯎ ꯍꯥꯏ, ꯅꯈꯣꯏꯒꯤ ꯍꯦꯖꯦꯀꯤꯌꯥ ꯅꯤꯡꯊꯧꯅ ꯅꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯍꯟꯒꯅꯨ, ꯑꯗꯨꯅ ꯑꯁꯤꯔꯤꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯕꯤꯕ ꯉꯝꯒꯅꯤ? ꯍꯦꯖꯦꯀꯤꯌꯥꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯒꯅꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ, ꯃꯁꯤꯒꯤ ꯁꯍꯔ ꯑꯁꯤꯕꯨ ꯑꯁꯤꯔꯤꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯍꯟꯒꯅꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯡꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯖꯥꯠꯁꯤꯡꯒꯤ ꯂꯥꯏꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯈꯣꯏꯅ ꯑꯁꯤꯔꯤꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯕ ꯉꯝꯈ꯭ꯔꯕ꯭ꯔꯥ? ꯍꯃꯥꯠ, ꯑꯄ꯭ꯔꯥꯠ, ꯃꯈꯣꯏꯒꯤ ꯂꯥꯏꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯁꯦꯐꯥꯔꯕꯤꯝ, ꯍꯦꯅꯥ, ꯏꯕꯥꯒꯤ ꯂꯥꯏꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯈꯣꯏꯅ ꯁꯃꯔꯤꯌꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯕ ꯉꯝꯈ꯭ꯔꯕ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯀꯗꯥꯏꯗ ꯀꯅꯥ ꯀꯅꯥꯒꯤ ꯂꯥꯏꯁꯤꯡ ꯂꯩꯈ꯭ꯔꯦ? ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯕꯨ ꯀꯟꯕꯤꯕ ꯉꯝꯈ꯭ꯔꯦ? ꯑꯁꯤꯔꯤꯌꯥꯒꯤ ꯈꯨꯠꯇꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨ ꯀꯟꯕꯤꯕ ꯉꯝꯈ꯭ꯔꯥ? ꯑꯗꯨꯒ ꯏꯖꯔꯦꯜꯕꯨꯁꯨ, ꯖꯦꯔꯨꯁꯥꯂꯦꯝꯕꯨꯁꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯕꯨ ꯊꯤꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯏꯁꯣꯔꯅ ꯑꯗꯨꯒ ꯍꯦꯖꯦꯀꯤꯌꯥꯗ ꯊꯝꯃꯦ, ꯑꯥꯏꯖꯥꯌꯥꯗ ꯊꯝꯃꯦ꯫ ꯑꯗꯨꯒ ꯑꯥꯏꯖꯥꯌꯥꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯝꯇ ꯀꯤꯒꯅꯨ, ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯀꯔꯤꯝꯇ ꯀꯤꯒꯅꯨ ꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯃꯉꯣꯟꯗ ꯊꯋꯥꯏ ꯑꯃ ꯊꯥꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯟꯕꯗ ꯇꯣꯉꯥ ꯑꯃ ꯊꯥꯖꯒꯅꯤ, ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯟꯒꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯊꯥꯡꯒꯤ ꯃꯌꯥꯗ ꯁꯤꯍꯟꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯕꯁꯥꯀꯦꯅ ꯍꯜꯂꯝꯃꯦ꯫ ꯍꯟꯕ ꯃꯇꯝꯗ ꯑꯁꯤꯔꯤꯌꯥꯒ ꯂꯦꯕꯅꯥꯒ ꯂꯥꯟ ꯁꯣꯛꯅꯔꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯊꯥꯔꯝꯃꯤ, ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯝꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯍꯦꯖꯦꯀꯤꯌꯥꯅ ꯃꯥꯒꯤ ꯆꯤꯊꯤ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯝꯃꯤ, ꯏꯁꯣꯔ, ꯏꯖꯔꯦꯜꯒꯤ ꯏꯁꯣꯔ, ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯕꯤꯌꯨ, ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯁꯝꯖꯤꯟꯖꯔꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯁꯨꯃꯥꯏꯅ ꯇꯥꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯤꯡꯕ ꯏꯁꯣꯔꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ, ꯅꯍꯥꯛ ꯈꯛꯇꯅ ꯀꯟꯕꯤꯕ ꯁꯦꯅꯥꯁꯔꯤꯞꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯩ ꯑꯩꯈꯣꯏꯕꯨ ꯑꯃꯁꯨꯡ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯃꯤꯡꯆꯠ ꯊꯤꯕ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯀꯟꯕꯤꯌꯨ ꯍꯥꯏ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯁꯦꯅꯥꯁꯔꯤꯞꯀꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯑꯗꯨꯗ 2 ꯀꯤꯡ 19ꯒꯤ 35-37 ꯌꯦꯡꯕꯤꯀꯣ, ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯏꯁꯣꯔꯒꯤ ꯁꯒꯠꯗꯨꯅ ꯑꯁꯤꯔꯤꯌꯥꯟꯒꯤ ꯀꯦꯝꯗ ꯆꯠꯂꯒ ꯃꯤ 40,000 ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯌꯦꯡꯉꯨ, ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯁꯔꯤꯞꯇꯣ ꯃꯥ ꯍꯟꯈꯤꯔꯝꯃꯤ, ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ, ꯅꯤꯅꯦꯚꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯅꯤꯅꯦꯚꯥꯗ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯅꯤꯁꯔꯣꯛ ꯑꯗꯣ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗꯣ ꯑꯥꯔꯃꯦꯅꯤꯌꯥꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯁꯥꯔꯍꯥꯗꯣꯟꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯁꯣꯔꯕꯨ ꯁꯤꯡꯅꯔꯨꯕꯒꯤꯗꯃꯛ ꯑꯁꯤꯔꯤꯌꯥꯒꯤ ꯅꯤꯡꯊꯧ ꯁꯦꯅꯥꯁꯔꯤꯞ ꯑꯗꯣ ꯏꯁꯣꯔꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ 40,000 ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯏꯖꯔꯦꯜꯕꯨ ꯁꯤꯡꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯅ ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯎꯠꯂꯦꯕ, ꯑꯩꯈꯣꯏꯅ ꯑꯍꯤꯡꯕ ꯏꯁꯣꯔꯁꯤꯕꯨ ꯆꯦꯠꯅ ꯊꯥꯖꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯊꯪ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯥꯅꯤꯌꯦꯜꯒꯤ ꯋꯥꯔꯤꯗ, ꯅꯦꯕꯨꯀꯥꯗꯅꯦꯖꯔꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯅꯦꯕꯨꯀꯥꯗꯅꯦꯖꯔꯅ ꯑꯆꯧꯕ ꯃꯨꯔꯇꯤ ꯁꯥꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯖꯟꯇ꯭ꯔ ꯈꯣꯡꯉ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯍꯤꯕ꯭ꯔꯨ ꯃꯆꯥ 3 ꯁꯦꯗ꯭ꯔꯥꯛ, ꯃꯦꯁꯥꯛ, ꯑꯕꯦꯗꯅꯦꯒꯣꯅ ꯈꯨꯔꯨꯝꯗꯦ꯫ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ, ꯍꯤꯕ꯭ꯔꯨ ꯃꯆꯥ 3 ꯅꯍꯥꯛꯅ ꯕꯥꯕꯤꯂꯣꯟꯒꯤ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕ ꯑꯣꯏꯍꯜꯂꯤꯕ, ꯊꯕꯛ ꯁꯨꯍꯜꯂꯤꯕ, ꯅꯤꯡꯊꯧꯒꯤꯊꯕꯛ ꯁꯨꯍꯜꯂꯤꯕ ꯃꯤ 3 ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯂꯥꯏ ꯃꯨꯔꯇꯤ ꯑꯁꯤ ꯈꯨꯔꯨꯝꯗꯦ꯫ ꯅꯤꯡꯊꯧꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯁꯥꯎꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧꯗ, ꯑꯁꯨꯝꯅ ꯍꯥꯏꯀꯣ, ꯅꯈꯣꯏ ꯔꯦꯗꯤ ꯂꯩꯔꯣ, ꯃꯗꯨꯗꯤ ꯕꯤꯅꯥ, ꯖꯟꯇ꯭ꯔ ꯄꯨꯝꯅꯃꯛꯀꯤ ꯃꯈꯣꯟꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯨ ꯀꯨꯟꯗꯨꯅ ꯑꯩꯅ ꯁꯦꯝꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯁꯤ ꯅꯈꯣꯏ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯈꯨꯔꯨꯝꯂꯕꯗꯤ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯈꯨꯔꯨꯝꯗꯕ ꯇꯥꯔꯕꯗꯤ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯃꯩꯅ ꯆꯥꯛꯂꯤꯕ, ꯌꯥꯝꯅ ꯇꯝꯊꯤꯅ ꯆꯥꯛꯂꯤꯕ ꯃꯩꯒꯤ ꯂꯩꯔꯪ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯂꯪꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, Who is that God that shall deliver you out of my hands? ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯒꯗꯕ ꯏꯁꯣꯔ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯥꯅ ꯈꯟꯕꯁꯦ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯕꯨꯁꯨ
ꯑꯩꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝꯕꯨꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯏꯁꯣꯔꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏꯅ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕꯅꯤ ꯑꯍꯤꯡꯕ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯏꯁꯣꯔ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯪꯁꯜꯂꯦ ꯏꯁꯣꯔꯅ ꯀꯟꯕꯤ ꯑꯗꯨ ꯃꯇꯝꯗ ꯅꯦꯕꯨꯀꯥꯗꯅꯦꯖꯔꯗꯨ ꯉꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯣ ꯏꯖꯔꯦꯜꯁꯤꯡꯅ ꯈꯨꯔꯨꯝꯂꯤꯕ ꯁꯦꯗ꯭ꯔꯥꯛ ꯃꯦꯁꯥꯛ ꯑꯕꯦꯗꯅꯦꯒꯣꯒꯤ ꯏꯁꯣꯔꯁꯤꯅ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯈꯪꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯝꯇꯅ ꯐꯠꯇꯕ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯁꯦ ꯀꯩꯗꯧꯕ ꯑꯍꯤꯡꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯅꯤꯡꯊꯧ ꯌꯥꯝꯅ ꯅꯥꯄꯟ ꯇꯧꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯣꯜꯂꯛꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯔꯝꯃꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯤꯁꯛ ꯑꯅꯤꯒ ꯑꯩꯅ ꯏꯚꯦꯟ ꯑꯍꯨꯝꯈꯛ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯈꯤꯕ ꯏꯁꯣꯔꯕꯨ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕꯒꯤ ꯌꯥꯝ ꯂꯩ ꯅꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯨꯝ ꯈꯛꯇꯪ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯏꯁꯣꯔꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯅꯪꯈꯤꯕ ꯃꯤ ꯈꯔ ꯈꯛꯇꯪ ꯑꯩꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯁꯤꯅ ꯃꯃꯥꯡꯉꯩꯒꯤ ꯚꯔꯖꯤꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯇꯥꯟꯀ꯭ꯔꯦꯗꯣ ꯅꯦꯕꯤꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯦ ꯑꯁꯨꯝ ꯅꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯀꯔꯤꯒꯤ ꯃꯇꯝꯗ ꯃꯥꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ 1985ꯗ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯚꯣꯠ 50,000 ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯒꯅꯤ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯑꯁꯤꯗꯒꯤ ꯏꯁꯣꯔ ꯑꯃꯠꯇꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯍꯟꯕ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯏꯁꯣꯔꯕꯨ ꯃꯥꯅ ꯁꯤꯡꯅꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯅ 1985ꯗ ꯃꯍꯥꯛꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯃꯥ ꯚꯣꯠ ꯀꯥꯔꯦ ꯃꯥ ꯈꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯋꯥꯁꯛ ꯂꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯅꯥꯔꯒ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯦꯕ ꯑꯁꯤꯅꯤ ꯑꯍꯤꯡꯕ ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕꯒꯤ ꯗꯁꯥ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯥꯏꯇꯥꯅꯤꯛꯀꯤ ꯋꯥꯔꯤ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯁꯝꯖꯤꯟꯖꯔꯒꯦ ꯇꯥꯏꯇꯥꯅꯤꯛ ꯍꯥꯏꯔꯤꯕꯁꯦ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯆꯪꯗꯨꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯖꯍꯥꯖ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯖꯍꯥꯖꯇꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯣꯃꯥꯁ ꯑꯦꯟꯗ꯭ꯌꯨꯁ ꯑꯁꯤꯗ ꯍꯪꯉꯝꯃꯤ ꯃꯁꯤꯒꯤ ꯃꯄꯨ ꯃꯁꯤꯕꯨ ꯁꯥꯕꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯪꯉꯝꯃꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯔꯝꯗ ꯈꯔ ꯉꯥꯡꯕꯤꯌꯨꯅ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯖꯍꯥꯖꯁꯤꯗꯤ ꯑꯟꯁꯤꯡꯀꯦꯕꯜ ꯁꯃꯨꯗ꯭ꯔꯒꯤꯀꯣ ꯁꯨꯡꯂꯨꯞ ꯂꯨꯞꯄ ꯅꯥꯏꯔꯣꯏꯗꯕ ꯖꯍꯥꯖꯅꯤ ꯍꯥꯏ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ even God himself could not sink the ship ꯍꯥꯏ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯐꯥꯎꯕ ꯃꯁꯤꯒꯤ ꯖꯍꯥꯖ ꯑꯁꯦ ꯂꯨꯞꯄꯟꯕ ꯉꯝꯃꯣꯏ ꯍꯥꯏ ꯃꯥꯅ ꯏꯁꯣꯔꯕꯨ ꯁꯤꯡꯅꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒꯤ ꯖꯍꯥꯖ ꯑꯗꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯀꯔꯤ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯄꯨꯡ 3ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯄꯨꯟꯁꯤ ꯁꯤꯈꯤꯔꯝꯃꯦꯕ ꯑꯗꯨꯅ ꯃꯁꯤ ꯇꯥꯏꯇꯥꯅꯤꯛ ꯖꯍꯥꯖꯅ ꯂꯨꯞꯄꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯩꯈꯣꯏꯅ ꯍꯤꯗꯔ ꯃꯦꯛꯗꯣꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯅ ꯏꯁꯣꯔꯕꯨ ꯈꯪꯗꯦ ꯖꯤꯖꯁꯄꯨ ꯈꯪꯗꯦ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯏꯁꯣꯔꯕꯨ ꯃꯥꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯍꯥꯏꯕꯅꯤ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗꯅꯤꯀꯣ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯑꯌꯥꯝꯕ ꯏꯁꯣꯔ ꯊꯥꯖꯕ ꯃꯤꯁꯤꯅꯗꯤ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯂꯧꯗꯦ ꯃꯥꯅ ꯑꯩꯗꯤ ꯚꯦꯛꯁꯤꯟ ꯁꯨꯛꯁꯨ ꯂꯧꯒꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯁꯣꯔꯅ ꯀꯔꯤ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯖꯤꯖꯁꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯥꯅ ꯀꯔꯦꯝ ꯀꯊꯥꯏꯅ ꯇꯧꯏ ꯈꯨꯗꯛꯇ ꯃꯍꯥꯛ ꯁ꯭ꯇꯦꯖꯇ ꯇꯨꯈꯤꯔꯝꯃꯤ 5 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022ꯗ ꯃꯍꯥꯛ ꯁ꯭ꯇꯦꯖꯇꯒꯤ ꯇꯨꯈꯤꯔꯝꯃꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯊꯥꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯎꯆꯤꯟ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯄꯨꯗꯤ ꯃꯔꯥꯏꯕꯛꯄꯨꯗꯤ ꯈꯟꯖꯕ ꯉꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯏꯁꯣꯔ ꯁꯤꯡꯅꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯃꯈꯣꯏꯕు ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯅꯤ ꯈꯪꯅ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯁꯤꯡꯅꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯗꯁꯥꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯁꯤꯡꯅꯕꯒꯤꯗꯃꯛ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯁꯤꯡꯅꯔꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯃꯊꯟꯇ ꯂꯧꯖꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯕꯨ ꯅꯣꯜꯂꯨꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯁꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤ ꯑꯅꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣ ꯅꯈꯣꯏꯅ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯀꯩꯒꯨꯝꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯏꯄꯥ ꯅꯍꯥꯛꯄꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯇꯝꯈ꯭ꯔꯦ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ
ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯥꯃꯦꯟ꯫